Prayagrajta hojik pangthokliba Maha Kumb Melagi saruk ama oina ngasi ayuk anganbada mauni ama basya haibadi malangda leiba grahasing chahi 194 gi matungda ngasi punsinaba numini haina thajanabagi matung ina ERUPPA hotnabada miyam maselgi marakta Netkhainabada yamdrabada MEEOI 10 gi mathakta Leikhidre ngasi gi senglaba numit asigidamak Prayagrajta MEEOI million 100 romna laknaki masigidamak miyamgi ngaksenbagi thabak loinana akhanaba train amadi bus singsu masing hengatki adubu ngasi netsinabagi thodok asi matau karamna thokhribano haibadudi sili langniba singi maikaidigi chap chaba wafam ama phongdorkpa leitri thajanaba amagi matung ina hindu singi senglaba turel sing haibadi Ganga Yamuna amadi Saraswati da ERUPPAna makhoi na tauruba pap sing ko I haibagi thajanaba ama leinari panbayai madudi haukiba ing kumjali sing aniga tarahumdoi da pangthokkiba Maha Kumb Mela da Netkhainabagi thodokta lainingba lakpa MEEOI 53 Leikhidabagi thodok thokpa Leikhre ngasi ayuk mi sibagi thodok adugi matangda Prime Minister Narendra Modi na Uttar Pradesh ki Chief Minister Yogi Adityanath ahumlak pau fauna duna miyam gi soida ngamdanaba thabak sing lokhatnaba wari sana khre hairi